National Highway number 37 gi Kuki sing na khundaba mafamda ban tawkiba sing security force na tankaibada miyoi ahum asok apan nangkre mahusagum lambi asida chathok chasin yahankre Kuki sing na khundaba mafam khaktada security force na search operation chathai haiba maral siraduna committee on tribal unity na ngarang degi national highway number 2 amasung number 37 da matam kaktaba ban gi khongjang changsin ba hokibani khongjang adugi matangda SKTV news na fangba pawgi matung ina Imphal Jiribam lambi gi Kangpokpi district के मनुंग चनबा न्यू कैथल मानबी एरिया दा बन सौगटपा सिंगना लंबी दा तैयार मई थाबा याउना उवा कया फैजिंदुना लंबी थिंगबगी थबक अकन ममओंगदा चथकी लोइनना नेशनल हाईवे नंबर 37 गी कुकी सिंगना खुंदाबा तोंगान तोंगानबा मफम खरदसु मियाम थोरक्तुना लंबी थिंगकी खोंगजंग अदुना मरम ओइरगा इम्फाल जिरिबाम लंबीदा गाड़ी सिंग चथोक चसिन तौबदा अपनबा ओइकी न्यू कैथल मानबी एरिया दा मसिंग यामलबा मियाम अमना चथरिबा लंबी थिंगबगी खोंगजंग अदु लाक्सननबा CRPF अमदी रैपिड एक्शन फोर्स की मसिंग यामलबा पर्सनल सिंग मफम अदुदा चंगसिलकी Security personnel sing aduna lambida faijiliba uwana chingba kaya lawthokpa haurakpada ban saugatpa miyoi singa muknaba hauraki nakalani gi marakta muknaba hengalakpadagi miyam adu laksananaba security force na lathi charge tawba yauna smoke bomb langsinba amadi blank fire tawduna miyam adu laksananaba honaki maduda kuki jogi miyoi ahum asok apan nangki hairi security force ki action aduna maram oiraga mafam aduda tilamba miyam kaiduna chenaki tungda lambida faijillaga uwana chingba pumnamak lawthoktuna hairiba lambi asida mahushagum chathok chasin yahan ki haina paw asina makhatari Nagalammarom the security force na ban saugatpa singda chathakiba thawong adubu kuki NP South West Sadar Hills ki maikai digi yaningdaba phongdorakli lobasina thadorokpa cherol amagi matung ina security force na chathakiba ahenba thawong aduna maram oiraga miyoi ahum fibam luna asok apandangki kuki jo miyam na taliba maram chaba demand sing lengak na khanabagi mahut miyam da akanba action lokalakpa haibasi yabu kamloi security force na michang mikai naiba maongda kuki sing na khundaba mafam khaktada search operation Chatarakpagi Taong Adubu, Yaningdabo oina lambi thingbugi khongjang asi changsinbani. Taong asina kuki jo miyam da hena koirang koi shaunabo ohelle hainasu cherol asina pendaba phongdorakli. Hey!